Mou Naha Ekaikhumnaba Manghallaga Hatpani Haibagi charged Chahi Taruk Wayel Chatharakhiba Meeoi Maral Leite Haiduna Thadokhre Ngasidagi na Chahi Taruk henbagi mamang kumja 2014 August 2 ayuk pung 13 tarakbada mayumdagi labukta thabak surunabagidamag cycle ama tonglaga sadkhibe masagi chahi 13 romdamak sukhibe nupi amabu Ekaikhumnaba Manghallaga labukta mangak yauna masa pumbada thangna yanduna hatlaga thamlambani haiba thogdoki matangda police na lokhatpa case ki charge sheet ta accuse oina charge tawduna Wayel Mayongnarakhiba Meeoi ama court na thogdok asida Maral leiramdre Haiduna Thadokhre thogdok asi yaripok police station ki manung chanba kakmayai mana lokol ge lawpham amada thokhiba nei thogdok asida laikhidraba Mou Naha dugi mameng Thonggram Ningol Lauremba Mongbe Ranjita Chahi 13 mapuroiba el loken mitay kawe Yaripok khoirom mathak laikai dagi ni haire thogdok asigi matangda Yaripok police na IPC section 376/302 gi makhada case FIR number 72 close 8 of 2014 register tawduna lakhwat khi aduga case asigi charges su thogdok thoki ba chahi kumja 2013 adumaktada police ki maikei dage Thoubal gi CJM da Thagalaglaba matungda case asi session judge Thoubal gi court ta Wayel Chatharakhiba commit tawrakhiba nei adumoina mag-ikon na case asi Lamphel-Pat court complex ta laiba first track special court number 2 Manipur da transfer tawrakbadage court asigi judge CS Brajachan na presiding officer oiduna Wayel Chatharakhiba nei case asigi Wayel da prosecution gi maikei dagi special PP Moirangthem Raichan na lepki aduga accused ni Haiduna charge tawriba Yaripok khoirom mathak laikai dage Laisram Ibomcha maitai chahi 55 pokpa L Bir maitai ge maikei dagi advocate CS Bimol Chandra na lepke aduga case asigi hearing sing December 13 2022 amasung chaliba chahi asigi January 3 amasung 13 da pangthoklaba matungda case asigi judgment reserve tawduna thamlaklaga ngarang open court ta laukthokiba nei case asigi charge sheet ta police ki maikei dagi prosecution witness nifuga mapan gi maming palaktuna deposition chathakiba masung tongan ba case asigi exhibit 13 amasung material object 13 yauna defense witness mangagi statement sing laukrabaso witnessing na court pirakpa statement sing gi manungda amaga manadabagi mathakta case asigi matangda chapchaba maram khangdongna ba police ki maikei dagi investigation chapchana pangthokidaba dagi case asida accused ni Haiduna Maral siduna Wayel Chatharakhiba Laisram Ibomcha maitegi mathakta tawriba charge ka mari leinaba khudam sangdam sing fangdabadage court na mahakpu case asidage Maral Leite Haiduna Thadokhre nei ngarang court na pikhiba punna lamai chamaga humpanba judgment asida court ki maikei dagi phongdokhiba khwaidagi maruoiba wafam amana Manipur gi pangai da leriba forensic science laboratory da DNA test tawnabagi khulai leitaba maramna tawkhidabagi wafam su court na phongdokhe aduga case asigi FIR da accused ni Haidaba Meeoi asigi maming yawramde haiba wafam su court na phongdokpaga loinana sigumba makhalgi case ngasida kharaga hena kupthana investigation tahoningbagi apamba phongdokhe Nanthoktuna Chenkhiba ma Nongmei ga Konnana fare lainga ki war on drug ki manungchan na Imphal West District Commando na Chatharakpa drive ta mayai ka ba drug lalon baga mari lainana Lilong police station lokhatpa case ta Nanthoktuna Chenkhiba Meeoi ama ngarang Nongmei ga Konnana fare police tagi phangba pauna hai faraba Meeoi adugi mameng MD Rayes Fan Elias Pictru chahi 18 apokpa MD Azad Khan kawe Lilong Chingakham makha laikai dage nei mahak Chingakham maning pata leiba ngagi farm amagi lautang sang amadage ngarang ayuk pung 3 lom taba matamda Lilong police station gi team na Nongmei ga Konnana faba ngamkhiba nei mahak Imphal West District Police Commando gi team mamana haukiba tha sigi tarukta Lilong area da frisking checking chatharingai da registration number yaudaba Honda Activa scooter gari macha ama thoraga lakpada commando team maduna khamna bahaibada gari adu hundoklamlaga manak nakpada laiba yumlakta sense duna Nanthoktuna Chenkhiba nei numit adu da mahakna tonglakhiba gari adu check tawbada mayai ka badrak oina sizinaba pseudoephedrine hydrochloride and cetirizine dihydrochloride tablet hapa plastic packet chani ka humbudraga ni tho yauba bora ani yauramba thengnakhe thawdok aduga mari leinana Lilong police station na lokhatpa case amaga mari leinana thigatpagi thabak chathabada mahak ngarang phaba ngamkhiba nei mahakna leiramliba ngagi farm adudagi single barrel Nongmei ama amade
ꯏꯌꯔꯒꯟ ꯑꯅꯤ ꯄꯨꯟꯅ ꯅꯣꯡꯃꯩ ꯑꯍꯨꯝ ꯐꯥꯒꯠꯄ ꯉꯝꯂꯦ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯦ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯦ